Arambai tengol giluching purel korong ngam kuman gap de gilo ko jarake ising chawarga social media da lawai imphal na tawri sing se chaidi fajana lay wathi ngang doi saruk amana amagi mateng pangna si Arambai tengol gi leiriba ichil inaw sing nong si chum henjilakli yaro ichaw soidina thoklani imphal gi manung da leiriba unit sing maru oina turel maya nakpa singna ngalingaida precaution lokhatpa hawbiro amadi tengoloi pumnamak miyam gi mateng pangnaba sem saduna leibiro Wal Maitei Organization WMO gi update gi lokhatjarake Manipur Film Forum na thubada mieng changgadabani ngarangi thawdo aduda khaba masana numit 8 ni gi manungda masana soikhre lankhre haina miyam khangna sengdo rakadabani amadi WMO da pau faurakadabani Aikhoi gi nat ki chatnabi bu mangthorakli ba artist sing WMO na tumina yenglaroi Manipur Film Forum na magi makhada leriba actor actress singbu amadi director producer singbu maite aikhoi gi nat ki chatnabi singbu ngakna chatnaba akanba chatna kanglon ama athubada sembiu miyam gi icon oiriba singna nakhoina tawriba sing adu yengduna matau tamnari bani haibase kaugumsi South Indian actor actress amata na makhoi gi nat ki chatnabi khak hikdokte maramdi makhoi ase miyam gi di himai chumgadaba miyoi amamamni haina masana masagi thak adu ngakna chatli asumna aikhoi gi su leriba artist singna makhata na modernization gi mingda luhongba amadi atai thoram singda maring marangba Taruklagadi Wal Maitei Organization na akanba mieng changlakani maduda tholakpa afafata masa masana yana lauzagadabani Jalerong furup singna khundaba mafam singna kanagumba underground UG group amatagi camp sajilakpa yaroi haina haukiba leba pupanumita all Jalerong Youth Student Union Assam Manipur amadi Nagaland AZSU AMN gi mga suba Union Assembly na wariflow crave Parent Khun ki community hall da pangthokiba mifam aduda Assam Manipur amadi Nagaland dagi lakpa Jalerong furup ki masing yamlaba miyoi singna sarugyaki mifam aduda Jalerong furup singda khundaba mafam singda kanagumba UG group amatagi camp sajilakpa yaroi haiba wafam thamladuna Jalerong singda kariguma amata hairamdana camp sajilakpa thoklabadi thawong adu taraina lawroi amadi Jalerong furup pu singna bani haina lawroidabagi maram leite ngakpibasu ngamloi haiba waref lawki khongthang asi Jalerong furup singna khundaba mafam singda nena tawdaba phibamda halangnaba amadi tungkoina furup asigi leiriba saktam sing ngaktuna thamnaba pandamda paikhatpani haiba wafam palladuna furup asigi oina furup asina leiriba mafam singda tungkoina nena taba phibamda leinaba khongthang paikhatpa haibasi tawfadraba khongthang ni amadi khongthang asi lepa leitana adumak tawgani haidi Jalerong furup singna khundaba mafam singda kanagumba amata na kanglon kaina lam khopchilakpa yadana ba Jalerong furup ki leiriba miyoi sing amatoina leminasi lam khopchilakpa thingna ba lokhotpam thokpa thabak sing punna paikhatsi haiba wafam mi fam aduda waref lawki state ahum da leiriba Jalerong singna leiriba lam singda kanaguma amata na lam khopchilaktana ba hotna si haiba wafam thamladuna aikhoi gi leiriba lam sing ngakna ba honna bada aikhoi khuding gi thodang lei aikhoi gi lawfam thokpa thodang sing punna lawminasi amadi tholakpa afafata khudingmak mayok yana ba sem saduna lei si haiba wafam su mi fam aduda waref lawki mi fam aduda Jalerong United Front amadi India lenga anigi marakta wari sanariba se atenba matamgi manungda warosin purakna honabagi matangda khanaki amadi wari sanariba se gi matangda saruk yakhiba senior member singna wari sanabagi maram sing saruk yakhiba miyamda ningthina khanganki AZSU AMN gi president D Stephen Jemei Jadonang Trust Committee Asangi president Igi Ering Gangmai yauna tongan ba miyoi kaya na saruk yaki AZSU AMN gi Diamond Jubilee gi matang da sumi fam adu da khanaki ningthogi post gi lokhojarake junani gi matung da breakthrough amala kadare rongmai in poilyang mai jaimi singna Kuki sing Naga khul faraga chalhandaba numittagi Naga Kuki marakta achoba irang thoklagani compromise tawbagi wafam yaudre Kuki sing su ready da laikre maidei Kuki lan manung da Kuki singna Naga da lan tanaba plan tawri haiba adu mayek singlakle Kangpupi district asi Kuki homeland tanba taragadi Southern Hill manung da leiba Naga makai tan thokba haiba asi di masagi atabini thengna su thengna Naga sing gyan tarakpa si fai iduning thogi posagi lokacharake KNF ki uniform lising taraga mga amaga su amuk Bangladesh army na fare packing bag humfugo humdoi da haplaga thamnambani May 27 ta KNF uniform lising kuntragani thoi Bangladesh army na farba matung makhata na thiba humbagi thabak chathabada fagalakpa polabni Nur Fashion owner Matthew Rahman custody da thamkre farba miyoi sing makhata na interrogation tawbada mapalai pa ki company Ansar clothing na order torokpani haina phongdorakli masina ahum suba phabani ihan hana thani muki mamang da fakhiba Bahardali da leiba Ringbo apparels asi mapu ahum ni mingoina Sahedul Islam Golam Ajam amadi Nias Haider ni
Production Manager na MD Kamrus Jaman US da clothing supply tauba company ni company asigi KNF uniform lising taraga mga chawnga fagat pangamki panbayabadi chitangong da leiba Kuki population asi somna dagi mioi lising taraga ni thoi mukta ni KNF kedar masing na chawnga mukta ni makhoi sing asi Jamaatul Ansar Phil Hindal Sarkia Jafas na kasamnai Jafas hariba asi Al-Qaeda AQLN Bangladeshi terrorist group ni KNF amadi Jafas anigi marakta written agreement sign taunai intelligence report matung ina hariba uniform ase US European Union na thadarakpa paisa dagi Bangladesh ta tubani uniform sing adu Myanmar amadi Manipur da lan horiba Kuki sing na sijinna bani KNF amadi KNB kaya Kachin state ta training tauri Rakhine state faraga Chin state tagi Manipur Mizoram amadi Myanmar gi Kachin state yaukhina bapolam singni Kuki militant sing asi Myanmar Bangladesh amadi Manipur loina samnana thabak tauri posting chotli Manipur dagi Kuki sing Myanmar khak natana Bangladesh ta ju chatli Bangladesh Kuki sing Mizoram khak natana Manipur da sumating ni balai Kachin state ta chatli Makata na Kuki sing uniform 2 bagi thabak asi Mizoram Churachandpur amadi Kangpokpi da tawgadauri masigi thabak Tailor master nek laga Kuki sing furit khangrau 2 batam bigadauri Delhi da dukan phamba Norris macha furam le leba sigi konung New Delhi gi Vijaynagar da dukan phamba mioi ama masak khangdaba singna tamthina furam le hairi thaudo du numit kharani gi mamang da thokhibani amadi thaudo du da chenaba sing logi matung ina phangpham thokko chairak piu haina Norris Forum for International Solidarity NEFIS na thadorok cherol amana phongdorakli cherol asina hai leba sigi konung da siguma thaudok thokpa sima yamna laibak thibani awang nongpok tagi dukan pham liba mioi asiga mioi kharagi Diet ki matang da ningai sangda narakpadagi thaudo adu thokhibani amadi mafam aduda leiba miyamna awang nongpok ki dukan family ba mioi adubu mioi bagi minung se sukyeng yengna tamthina furam bani haiba wafam thamlagli thaudo asigi matang da police na chenava sing phaduna chairak pi bagi mahuta soktuna leiba mioi asigi mathak da case panduna leiba simak yamna laibak thibani haiba wafam thamladuna thaudo asida chenava sing maral gi matung ina hakpa chairak piu haiba wafam cherol sina phongdoragli dali da thabak tauduna leiriba amadi mahai tamduna leiriba mahairoi singna makha tana kana gisu aki akhang yaudana leiba ngamnabagi damak thaudo asida chenava sing maral gi matung ina chairak piu haiba wafam thamladuna mafam asida awang nongpok tagi lakpa mioi singbu tamthina onnai bagi thodok sing adumuk thoktuna lagli awang nongpok ki mioi singbu hanthana yengba lon fije chakcha culture yauna hiram khuding da manada basigi marumda awang nongpok tagi lakpa mioi singbu hanthana yengduna tawhaida ba thabak sing chathariba singi mathakta yade haiba ma khangan biu haiba wafam cherol asina phongdoragli BJP MLA singi mifam pangthokli popular government ama semnabagi changsilakpa thawrang ama oina ngasi numidang wairam BJP gi senior MLA ama oiriba TS Bisorji ke official residence ta BJP MLA singi oiba mifam ama pangthokli pausi na hai mifam aduda BJP gi MLA kana kana saruk yari bagi haiba chap chana khangmangamdri adumoina mag mifam asina popular government ama semnabagi forum soidana yatlaba yari haina panari